ISTV की पाउमी यंग ताबिर बसिंग तराम नोक्सरी नसिगी मरोय बपाउदा मसागी मथौ थादोक्तुना लनाई प्रैक्टिस तौबा डॉक्टर सिंगी मथक्ता एक्शन लौरगनी हाइना जेनिम्स की डायरेक्टर हाइख्रे हौजु पाउ संदोंना पिजरी डॉक्टर कयाना मसागी मथौ थादोक्तुना पैसा तान बलोमदा माई ओनसिंदुना लनाई प्रैक्टिस तौबिबा असि पामदबो थौदो कया थोरकली हाइना मियामना पेंदबा फोंदोकपा लेरिबा सिगी मतंगदा जेनिम्स की डॉक्टर सिंग मथौ निंथिना तौननबा खंगहनख्रे मरालेबा डॉक्टर सिंह लनाई प्रैक्टिस तौबा डॉक्टर सिंह जेनिम्स की डायरेक्टर ना अकन एक्शन लौरगनी हाइना फोंदोखरे हिरामसिगी मतंगदा रिपोर्ट अमा ISTV News ga akanana unabada makna makhatana haikibada masagi duty matamda atopa hospital clinic ta amadi lanai oina layang bagi thabak tawba haibasi aranba thawungni asiguma makhalge private practice asi tawbiganu haiki Manipur gi every hada tawnabadona non practicing allowance lawraga private hospital singda chatlaga practice tawba within duty hours masishu aina pes akhoi doctor singda tawbiganu haina apil su tawjari aduga aina ngasi hajiri besina aroibu warning ni haina su khanbiu karigumba tawma targati rule gi matungina akoina circulate tawgiba notice su yawre action soidan logani immediately terminate tawba or suspend tawba soidan tawgani Makhatana Fundorpada Kanagumba Zenemski, Doctor Amana, Masagi duty Matam Natabada, private practice toning Bapam Labadi, Lakiba December Gitang Kunmari Fawada, Director Masada, Darkas Harpayagani. Duty Matam Natabada, private practice Toba Pamba Doctor Singna, non practice allowance Lobiganu. Non practice allowance Hibasi, Doctor Singna, Health Care da, Hena Punging Sangnaba Amadi, Makoya Awaba Sing Yenduna, Baratki President Pibani Hibasi, Doctor Singna Kangzin Biu Haiki. Hariba NP Haribasi Fundamental Rule number 9 Roman A section 2 da the President of Indiana Dr. Singha Mui Wari Vasiki Yenduna patient care gi henna gi damakta piba special allowance amni hariba allowance ase misuse to biganu adoga allowance phambiragadi patient care da puning changbiu private ta or khagi yumda anabi yengda puning changsi to biganu hena ya pero se tawjari adoga masi warning ni hena kanbi basuya Jenims Hospital da Lying Balakpa Anaba Amadi, Jenims the taste over Yaba Singh, Mapanda Putoktuna, Atopa the Lying Ba Amadi, taste over Doctor Singh, Amadi, Staff Singh, Rule Gimatungina, Chapsaba Exon Logani Haiki. Akoigi Institute Sida, Akoigi Hospital Sida, Lying Wayaba, Anaba Singh, Mapanda Putokiganu. Akoi Institute Sida Leriba Lep Singh Sida, the Wayaba investigation Singh, Mapangi Anakpa. Lab sing the Puraga, Yang Masi Tobigano, Akoi standardized ni, Aduna Yarigadi Masi Tobigano, Kariguma Taurapa Tolagadi, with the permission of the Honorable President, who is also the CM of Manipur, strict action lagani immediately terminate the Wawai. Amarumda, Doctor Natraga Istap Amatana, Pharmacy, Family Basing Manadaga, Anavasing the Hidak Yonsinba Amadi, Akanaba Pharmacy Amadigi Hidak Legadabani, Hibana Chimbagi Tabak, Taurum Labadi, Zenavasing, Sapsabat and Dipigana Haina, Zenimski Director, Professor M. Siamona Makatana Fundorki. Zenim study talked another heads of department, Tanarega. We have already circular Masutokre, Sigumba Tainaragadi, strict action logani. Matanga di Sigumba Pau, Tarapa Matanga, immediately terminate Toga or suspend the Soydan Togan. I could get Pami, Nabakumar Golina, Paudum Jariba, Sunil Kumar, ISTV News, Jenims. Look, Ayam Yaudana Sakiba Kada Ama designated Kem Yahulang Nabonamating Panglak Pagitamata KCPM Sigi Command in Ship Nongren Koma in Pangweski SP Zain Tabu Tagat Popondorli Partiki Kada Singna Outpass Amadi Lip Pidimatam Henduk La Pawada Party authorities in the Pau Pirectana Mapalda Leraga Mipamipun Amadi Sankai Tumkagi Kram Sing Janabagi Pau Miam the Tatanatari Sarang Tem Prem Kumar Apok Promochan Rawankai Tamal Kongdagi Housingna Langdum Maning Lekatele Musi October Tang Homin Midang the Centro Kramatunda Party the Pau Powder Lakiba Mahapu designated Kemta Swangam Yaudana Yorna Mohonavada Espina Mating Panglaki Hari How's the Atian Break Amatang Luxury Amukana Taram Luxury
Vice President Hobijam Manisana hat kibagi matang da MPP na rally chatuna governor da memorandum pisan kre ngasi nimunyung ba adwai da MPP ge office ta ge khongsan ki rally adu party ge president M Somakiran spokesperson Ais Navasham senior leader A Kesanaton namadi ate lusing ba kaya su saru yaki lamdam dik lak pa MPP ge worker kaya su rally adu da saru yaki halaga maral pisan bayaning de gan culture mutatsi MPP ge vice president Manisana ge mihat paputu ibu bisakana mihat polosile kulai paida bada khut thaba pang tabani Manisana halaga MPP nam thabangam loi habna singba wai ka play card sing the season ki wangang da bareli adu MPP office tagi thorok laga governor get tamna sanction lak pada masang yam bo Manipur police ke personnel singna side minar mamang da thatuna thamagaloina makhata na sangan kide mafam adu tagi MPP ge president Manisana misi matang the same kiba GSC chairman lai kidraba Manisana gi masanupa amadi MPP gi senior leader Dr. L Chandramani yauna miyoi taret khangatuna governor the memorandum pisindana wasaki Manipur gi governor masa hauzik imphal da leitabana secretary to governor da memorandum adu pisin magalunena khudakta fax message thaki message adu parba matung da governor na thas gi tang trom da MPP gi lusing masing aduga unana ba ayaba pirakhi hari Rally luar matung da President Somakiran na phongdo kibada November gi tang 13 da miya mamang da phongna nongmena kaptuna hat kharga nasi phawba misia sigi matang da langla langjin putopangam da si pende masina government of law and order ngak pangam dre hana taksare mamang da thokiba thodokta Assam dagi wakamari hat kibada government khudak ta chatuna yangsin magalona ex gracia pigani hana lauthoki Misi si thama phazilak laba phawda government gi maikedi karigum wafam amata phongdorok ta bas yaning de ta sengna harabadi misi si political assassination ni CBI da sinadriba phawba MPP na kan ba khongjan kaya changsin gani phongdoki Aikogi Manipur People's Party ki leader ama hatpa matamda moina aikogi leitrebagi imung manungda waimbo haideb kamai tori kari tori masi kamai imung mi kya leuri kamai chari kamai thai Congress na rule toba Assam dagi migrant worker mari hatpada hek nongan baga ex gracia lauk thoeba asom de Congress na phone tor prang de kari to prang de aina rise to no question ama kariyumba Sonia Gandhi ki mapam Italy dagi tourist ani khak sirbor di Manipur moi combing operation tawdra tawbai moi ki mawong sina aduna aina ningsing ngedi you are the chief minister of Manipur not for Congress party siningsing bios Singani tarama thoida DPC tawduna thaba khan kiba Churasanpur district tagi uza singna September tha dagi tolo phangdana leiriba siga mari lenena Churasanpur district primary teachers association na sakar gi thongbu yaning daba phongdorakli hauji amuka na temna break amatak lominasi Rabot Foundation Manipurna Kangpokpigi manung chanda leiba nungpau khulda agriculture department ki mateng luinena lomi singda magal maru lemna yanthokre Thomasda Foundation gi president TS Iboyama Kangpokpi branch ki president Lamthang guitesu saru yaki president Iboyama na table the low uba tokpiro letter head dio letter da maru marang hunba thaba tolasi lomi miam na mangthar libulabuk sing kananam honasi haiki loslakpada maru ba pau amukhane pizari Masagi mathau thadokuna lanai practice tawriba doctor sing akan ba action lawrgani haina Janims ki director na pongdokhe ISTV ki pawmiyang tabri sing amukan khurumjari